Loktak hydro power project Challainabagi Leingakka Khuyek Pinakhiba agreement Mangkhre Loktak project decommission taunaba chief minister Nongthongbam Biren gi manglan mangphaunadre mai megawatt chamaga manga puthokpa ngamba amasung laupham hectare lising kolumdoi henbada ising pinanaba pandam thamkhiba Loktak hydro power project paikhatnaba Manipur Leingakka project asibu chalairiba National Hydro Power Corporation NHPC ga Khuyek Pinakhiba agreement Mangkhre Manipur gi mahusagi khal chauna sogan bada natana Loktak pat mangkhiba yabagi akiba lehelakpagi mathakta laupham hectare lising marifu hena ising manungda laihanduna micham miyamgi punsi awab piriba project ase thupsinana chief minister Nongthongbam Birena mangjarakpa manglan chahi mangagi laingak manung asida mangphaunadre chief minister Nongthongbam Biren amasung state asigi governor oiramba Dr. Nazma Heptulana kumja 2017 gi August anida Prime Minister Narendra Modi da Ithai Beres decommission taunaba haijakhiba wafam center na ngasi phauba tabidre mai megawatt 35 by 35 puthokpa ngamba turbine ahum chalaiba power project ase kumja lising amaga chamapan marfu humdoi ge me thada saba loiraga sahi asima ki jun amada commission taukhibane power project ase commission tawdringai saba loiramdaida center government ki mityang makhada project asibu chalairiba NHPC ga Manipur Leingakka Memorandum of Understanding MOU Khuyek Pinakhe Memorandum aduda yawi haiduna ngalingai matamda Loktak gi ising sijinaba amasung state asigi lam sijinabagi damak project asina puthokliba mai gi chang aduge sada tara khaktamak lemna piba haina yanaki hainai hauji BJP gi masin chatpa misak amasu oiriba Govindas Konthok jamna power minister oiba matamda state ki share lemna phangalibase atai state singa yengnarubada nemi haiduna kanna yetpadagi chada taraga nithoi phanghauke akhang ahi singna phongdorokpagi matunginna hydro project ama chalaibagi MOU ase sanglabada sahi taradagi henba yade sahi tara khudingi amuk Leingakka yanaraga sangdokadabani amasung anauba agreement sing inagadabane adubu Manipur ge de karamba matamda MOU agreement taunakhibano amasung karamba sahida agreement makha sangdana yanakibano haibage akupa warol ama fauba mari lainaba singdagi phangba ngamdre haire pausi asigi paumina Manipur State Power Corporation da MOU adugi copy ama phangananaba amasung karamba matamda agreement sing adu renew tawkhibagi haina right to information eki makhada application thakhe tha ama chapsana pharaklaba matamda corporation asigi managing director N Saratna Manipur Leingakka Electricity Department asi kumja lising amaga chamapan humbudra da linkhatkiba maramna MOU ase aikhoigida laite hairaduna atai mari lainaba wahang singi paukhum pirakhide pausi asina MOU adu kanada laibagi haiba thiba yaba thirabasu phangba ngamdre mari lainaba authority amatana agreement asi makhoigida lai haiba ngamdre laibak asida chalairiba hydroelectric power project singi manungda khwaidagi liraba project ama oiriba Loktak hydro power project ase matam maduda estimated cost lupa crore marifuga lakh hompurom ne mapung pana loisin bada lupa crore chanirom changlam gani haina panai project asi sabada changkhiba senpham pumnamak hanjinba loiduna sendong phanglakpa chahi yamsilaklabane MOU adusu makhatana sangdoktrabanina NHPC na project asi chalaibo authority oiribra haiba du phauba Manipur Leingakna hangba ngamjadre project asi NHPC da maning tawjanabagi ayaba Leingakna pithoklaga laibadawna tawre awabana state na mayoknaraga sendong na mina phanglaga lairaba phawbada government na project asi lauksinanaba thabak paikhatpa ngamdre center dasu BJP gi Leingak aduga state dasu BJP gi Leingak laibagi khudong chaba lahuba ngamdabana maikai kayadagi nungaitaba phongdoknarakle project asi sakhraba matungda Manipur gi tampaki lam hectare lising marifu hena matam supagi oina ising thumjinduna laikibana laihau chelamba lam kaya sisinafam khangandana lamdam sigi phogdok chathok puthokpada chauna saitheng pire Bishnupur district ki manung chan laiba Nambol Kongkham ki mamangda lariba lampak ase ngasidagi chahi nipan muki mamangda sajibu chairauba khudenge sagol kangjai yubi lakpina chingba masana kaya pangthokduna lakhibane adubu haujikte project asina maram oiduna ising thumjinbagi chang leptana hengalakpadage lampak asi sanaba yakhidre masida natana SK Women College manaki football field asisu tapna ising thumjilakle Imphal West District ki manung chana laiba Samusang Santipur mayang Imphal ki saruk khara
amadi Bisnupur district ki manung chana laiba Nambol Isok, Nambol Naurem, Waheng Khuman na chingbagi lau unaramba mafam sing haujikti nga yokpa yaunare. Loidana yum sabada natai saraktabagi phibam yauksilak Ithai dam na maram oiraga Manipur gi turel sing amadi Khuga turel dagi Maukalakpa ising na Khorda Canal gi iselda sauna akaiba pide. Ithai beres asina maram oiduna yum amadi laufam kaya manghanbada natana mahausagi khalda sauna akaiba pirakle masina maram oiduna Loktak pat amadi lamdam asigi turel singda hana marang kaina phanglamba nga makhal kaya khudam oina ngaton ngahau ngaren sareng na chingba phangkhidre masida sunatana pat asida hauramba pambi kaya su tapna musilakle Loktak pat asige mahausagi khalamadi pat asina akoibada khundari ba miyam da pidiba kanaba sing asigi yenglaga kumza listing amaga chamapan marfu drage Ramsar convention na pat asibu Ramsar site ama oina sakhangduna lakhibane project asi lingkhat kiba matamda lamdam masida mai marang kaina phangangani amade low hectare listing kun mari henbada ising phangangani haina thajaba thamkhrabasu madugi ona tainabada low uba yaba mafam hectare listing marfu henna thumjinduna lamdam asigi phokthok chathok hanthana yamna chawba maram oire Loktak pat Pumlen pat Ikop pat Kharung pat amade Khoidum pat na chingba pat kaya punsilaga semba Loktak wetland complex na lamdam asigi miyoi kaya gi hingnanabagi lambi pibada natana lamdam asigi nat amadi puwari ga tana thanaba yadraba wari wakhong kaya loina duna lakhibane masida sunatana lamdam asigi tourism economy da achauba inot ama haplibane square kilometer Sanipan ga hompu mapan pak sauba Loktak wetland complex asigi akoibada khul humbudra hena khundari bane project asina lamdam asida piriba kanabadagi mangjabana saruk yamna heli haina Manipur ge tongan ba civil society organization kayana project asi decommission tawbinaba state amade central government ta taksinduna lakhibane ambush ta laikhidraba singda CM na ikai khumnaba utkhre mi hatpada senaba sing lemna tharoi chief minister Lalhauba Singhi ambush ta laikhidraba nifugumdoi suba Assam Rifles ke CO Colonel Biplab Tripathi yauna personnel singhi mafamda Manipur gi Chief Minister N Birena ngarang Imphal gi airport da aroi bai kai khumnaba utkhre masigi mangoinana aki tujungba pokhankiba ambush attack aduda maraiba ki damak thawai katkraba mathauna leiraba jawan sing amade imung manung singge post mortem report ka mari leinaba sing inquiry taunaba Jenims morgta CM Biden chatuna mari lainaba Dr. Singa unakhe unaba aduda mahakna phongdokibada laikhidraba singge laihoriba imung manungda thamoi sengna awaba phongdokle loinana laikhidraba singge thawaina ingna sikna lairuba oirasanu hairaduna thawdok aduda senariba sing matik chaba sairak pigani haina CM na phongdokhe tungda airport ta laktuna laikhidraba singge thawai yauddraba haksangda laisu katuna ikai khumnaba utkhe amade imung manunggi miyoi singsu unaduna awabada saruk yakhe vaccine puba drone sekmaizin amade Bisnupur gi marakta mafam khangduna Mangkhre India government na manung hanjinba mafam singda paktaknana medicine sing phanghanabagi pandamda sahi asige haukiba October section marida Southeast Asia gi ahanbo oina ICMR gi drone based vaccine delivery model gi I drone hogdokhraba matung ngahan drone asi sizinaduna sekmaizin da medicine sing thadaruraba matungda sekmaizin namade Bisnupurani gi lonabada mafam khangdana Mangkhre haina wangoi PS ki osina thadorokpa report amana haire paw asina hai kanagumba singna drone asibu thengnabi bathoklabade wangoi PS natraga mayang Imphal PS ta paw phobirangna ba khangalakle